Manipuri law amasung literature chawhatna ba honabada achobu thaudang lawba mioi singda piba lamdamasigi khwaidigi thagwang mana Manipur State Lifetime Achievement Award in Literature 2024, Manipur State Award for Literature 2024 amasung Manipur State Young Writers Award for Literature 2024 gi mana ayiwa ahum lanthokre irang solaba lamdamasira wari sanaba khaktana ingtap purakani hana Chief Minister Yumnam Khemsana phongdokre Manipur Lengaki Directorate of Language Planning and Implementation Sinduna Imphal gi MSDF ki auditorium da pangthok khiba thoram aduda Chief Minister Khemsana luchingduna Kangjam Evol Singh alias IS Kangjam da Manipur State Lifetime Achievement Award in Literature 2024 Arambam Ongbi Memso Bidana Manipur State Award for Literature 2024 amasung Akoijam Zitendana Manipur State Young Writers Award for Literature 2024 gi mana lanthoki Manipur State Lifetime Achievement Award for Literature asina kumjali singani nipan dagi sahi khudingi piduna lakpane Manipur State Award for Literature amsung Manipur State Young Writers Award for Literature haiba mana ani asina sahi asidagi pi bahobune hada award sing asida sel gi mana yauna plaque amsung sol na chingba yauri Thoramadu the Chief Minister Khemsana lamdamasigi oireba fibam gi matangda wafam thamladuna wari sanaduna ingtapa purangna honaba khaktana lamdamasi sakhotpa ngamgani lamdamasida khundamine rib kanglu furup khudingmak amatoina nungsi chana leiminaduna ingtapa Manipur ma purangna honabada miyamna mating pangbiwa na su appeal tarokli thoram aduda Chief Minister namakha taraduna award ahumgi mafam de kai khumnaba utpagaloina na pungning thogor wafam kya su phongdokhi अगुई स्टेट से फिबा ममदा लेरंबदगी तंग सोरगनबा औरपा स्टेज अमनि नै तमजगे स्टेट की इकोनॉमी सु दुके मतिक सोखरे नोमगी खुसुमन तालगा सादबसना फंगिबा चेथिंगसिगी मरक्ता सरकार दा सारुंगो मतमदा बन हेक तौबीबा प्रजा सिंगना पेंदा सि सरकार दा सावम तोई ताइनाबम तोई मदवा इसाना याजै अदुबु द मॉडल ऑफ एजुकेशन हाइजबताई हाइनाबले कोई जापान की खुंगु कंपनी अमदा वर्कर सिंगदुगी मागी तोलब हेंगते न स्ट्राइक तौबदु खुंगु नामा दुम साले हाइ यारर कांदा अतोप नामा दु सार कांदा सगी मागी इकोनॉमिक प्रोसेस रिलेपंदे सिने थमजनिंग कोई शांति हंजलन बनतना स्टेट सि सपोर्ट पे यारो कोई मसेन नुसी सानना हिमिनब नतना सखत पे यारबदबनिना कोई वारमनब के यालेरसु wari sanaraga Manipur si ingtapa Manipur ma purapata mayam punamana mateng pangbiu Mana lanthopki thoramada saruk yakhiba Art and Culture Minister Khuraijam Loke nasu Manipuri law amasung literature chawkhatna ba honabada achobu thaudang lauriba aiba aibi singbu thagatki loinana lengak nasu angam bathakta mateng pangna ba honagani haiba thajaba phongdokhi amoromda Manipuri irang maram moraga award sing ase matam chana pithokpa ngam khidabadagi award ase panduna laitera na bagi dabak ngasi lanthokpani anu phongdokhi Aiba singi tamakta koi thauna lingjen matam lebi kilukta koi leptana koi angam mating pangani angam koi thauna lingjen hona bi matam da koi sarkar ki side ta kisu araiba makai koi mating pangani na thamjage aduga leiba koi gi honorable CM se koi hona ba chen ba syam kan mani koi ta mo se aisuna ha wai na du mai matung ri inangam bajante man he hai koi gi state se 20-30 years back to re development da koi da ki sahi ani hum ji ki thodok sin aduna Normas the Nini Humi Sanga the Tapto, no the Loy the Bayati, hide the night, day and the night, a quay state, Kana, quay, sort out about Kudimak, the quay Pukano, Kana Honazavania.